MSTV mi eng tabiribasingbu Nomaitham Kajalna khurumjari. Hauzik nunthilgi pau pizari. 19 suba Lok Sabha Mikhalgi Manipurgi oina April 18 amadi April 16 tangkak ani thokna pangthokadawriba Mikhalgi ahanba tangkaki oina Mikhal ngasi ayu pung 8 tagi hauduna thadanari Mikhal asi nunthil pung 3 da loigadabani ahanba tangkak asida Inner Manipur Parliamentary Constituency gi oina mirep taruk na lamba tawnari mirep sing adudi Indian National Congress gi oina angom chabimol akoizam Bharatiya Janata Party gi mirep oina Thaunaujam Basanta Kumar Republican Party of India athawali gi mirep oina Maheshwar Thaunaujam Independent Mirep Singh Oina Rajkumar Somarendro Kaiku Amadi Harumam Sarat Rashtriya Janhit Sanghas Party gi Mirep Morangthem Totom Sanani Outer Manipur Parliamentary Constituency gi Oina INC gi Mirep Alfred Angam S Athar NPF gi Mirep Kachui Timothy Zimik Independent Mirep Singh Alison Abunmai Amadi S Kho John Punna Mirep Marina Lamba Tawnari Ahanba tangkaki Mikhal sida Inner Manipur Parliamentary Constituency gi Assembly Segment Kuntra Taruk Outer Manipur Parliamentary Constituency gi Segment 15 da bot thadagani ngasigi Mikhal pangthoklingai da EVM thugairamba boot capture tawba asina chingba thoningtaba thodok kaya mafam khara da thoki 3/11 polling station da sakhangdaba mioi singna nomai kapada mioi ama sokle EVM amadi PAT machine mai thakre Chenava Singh police na phare hairi hauze je thariba Lok Sabha Mikhalgi Inner Manipur Parliamentary Constituency IMPC gi Trikura Assembly Constituency gi 3/11 polling station manungda changnotuna Congress gi agent puthokna bahotna bada miyam hawraki maduda mafam adu thadotuna Chena bahotna baga loinana gari manungdagi nomaina kaplambani hairi thodo aduda bot thadaba lakpa hal ama hiye thangba nangalda panbadagi sokhibani khudakta asokpa adu layengna hospital da puduna laikanari mafam aduda makok thongba police officer laktuna yengshin baga loinana thodo aduda Chenava Singh phaba ngamle haina miyam da thamki thodo adugi matangda polling station da duty tawriba officer amana hai bot thadaba hek haurakpadagi yam santi oina satharami adubu nungthilgi pung ani khare helakpada sakhangdaba naha ani changnatuna agency unage haina hanglakhi maduda presiding officer gi ayaba amutang lawrakhige ngaihak ngaibinaba hairingaida polling booth manung changnatuna Congress amadi BJP gi agency kana no haina hanglaba matung Congress gi agency gi che sang nausin ba haurakhi BJP gi agency nasu makhoi gi che singsu sida leiri haina pishinbada nakoi gi di yari haina phongdokpaga Congress ki agency puthokna bahotnarakpada mafam asida leiba maira paibi amadi miyamna thingnaba hotnarakpadagi mafam adu thadoktuna chenaba hotnabada makhoi ge lakminaba gari manungdagi nomai kablakpada hal ama sokhibani hauze polling asigi duty taba security sing hankhibaga loinana report tawraba yai hairi security gi akanba section thawrang marakta lanbong oikhiba Palel High School da bot thadana hauri Kaksing Assembly Constituency gi manung chana lariba Palel High School da hangba polling station 36/25 amasung 36/26 asi kuki kanglup na khundaba molnoi area gi khulsingna ikoi question duna lariba mafam amani haukiba kumja lising aniga kulumdoi gi me ahum dagi kuki meten singna hawrakhiba lan asina maram oiraga mitei gi micham miyam changbangam dana lairakibani madugi tungda chahi adumake September Nipanda kukimneten singna Palel khulakta bom amadi nomai yauna akanma mongda attack tawrakpadagi mitei khul ngakpa singna handu nakal anigi marakta akanma khuthokna kibasu laikre masina maram oiraga mitei gi micham miyamna mafam aduda changsinbada ki hangoiba poktuna lakhibani ngasi 19 suba Parliament Mikhalgi ahanba tangkakta bot Thadanabada yauriba to Outer Manipur ST Parliament Constituency da bot thadaba yauriba palagi miyamna ayu anganbadagi thoroktuna bot thadanakhibani hairi bot thadaruraba tungda voter nupi amanda aikhoigi pangmina hangba wahang singgi pakhumda makoina hai kuki singna mamang chahigi me ahumdagi sitharakhiba lan asina bot thadariba mafam kuki singna ikoi question bana changbangamdana lairakibani Pukningda aki akhang kaya leirabasu ngasigi mirep Mikhal asida mafam asida matam kuirabagi tungda changnatuna bot thadaba ngamba asimuk nungaiba leite aikoina soidana mai paknagani khali phongdoknamki nupi macha khara bot thadaba loiraga thorakpada makoina hai security gi yamna akanba mawongda marol 9 question duna thamlaga bot thada hanba asuna maram oiraga mafam asida chanotlaga isagi hak mahanda duna bot thadaba asida akiba karisu phaude phongdokhi changchin mangamba se sida koi na harau laga koi na
वाखंडा यामेन खल क्या प्रॉब्लम है तेरे को था बजे टाइम लाइक किम फाउंडे अमदी सिक्योरिटी टाइट ओइबनिना अखोजु सेफ होय खलगा लापनि ngasi pangthokliba 19 suba Lok Sabha election asida Manipur lenga ki Education Law and Legislative Affairs Minister su oriba BJP candidate Thongnawjam Basanta Kumar na maha ki AC gi manungda leiba home polling Kutlaw Primary School 24/3 polling station da ayuki pung 10 khara helakpada bot thadaki ayuk pung 9 lom tabadagi CEO na sakhanglaba paumi singna amadi DIPR gi reporter sing minister na bot thadaba coverage tawnaba ngaiduna leinaki adu minister hek lakpagi aduda polling station campus manungda paumi sing changba yarwe haina security person singna thinki maduda media singa ngahak ningai sangdana duna saungnaki khudakta candidate oriba Thongnawjam Basanta Kumar na laklaba matungda mahak masamakna security singda hairaga media sing changhanki nambol kendragi oina isok nawrem Kongkham Nambol Saba Lekaida Tongaba polling camp sing sanaduna yamna ingtapna bot thadanari Nambol Kendragi oina hauzik fawa pamdaba thodok sing thokpagi paw leite Minister Basanta Kumar na phongdokhibada karigumba mikhal asida mai paklagadi Manipurda hauzik oriba tangdu leitadaba punsi asi santi athuba matamda hanjalaknaba hotnagani haiki Central leaders in Gatanaga, Shanti peace Purtnaba, Adagi relief camp Ladiva, Halaman, my events, Atu Matumda, the Sadu Tonga, Akan Matog Lokachagani, have Madway, Nunga, have a result. So in a pre Huzik Hodi, Manipur electoral history, party in power to the state, room, say successful in Lakani, except on one occasion, subject to correction. Aduna. भारतीय जनता पार्टी की कार्यकर्ता ऑनरेबल MLAs ऑनरेबल CM होने भी बना प्रजा मियाम मेनली प्रजा मियाम ने सपोर्ट तो करेगा सो इधर माय पार्ट के सो तो कोई ना भी सो कोई जरूरी है Indian National Congress INC party gi agent Yumnam Santa yauna maha kilwina bi Yumnam Ongbi Monbi ngasi masak khangdaba khara na phurambada natana yumda nongmai ram kaya kapsinduna aki akhang piramle thodo ase ngase ayupung 10 khara helakpa matamda Kayao Assembly constituency gi polling station 6/3 amadi 6/2 gi mafam ama oriba Kiamgai maning lekai da thokibani thodok thofam mafam aduda INC gi mirep bimol akoijam laktuna thodo adugi matangda imung manungi miyoi singa unakre Bimol akoijam na thodok adugi matangda phongdorakpada election asi ingna chukna free and fair da pangtok pambani adubu micham miyam da aki akhang pirambata natana nupi amabu makhauri metuna fu chaiba taromliba miyoi sing atuba matamda thigatuna makhoi gi mathakta logi oiba mateng lodun lokhafam thokpa action lakhoi maraibak maramdam gi Miyoi singbu ki han khanganba tawribasi kuki gi miyoi singna natte bot hek loibaga mama lebak ningba kanano tawsinaraga machum thakpa mama lebak ningba sabana kanano miyamda mayek sengna khangan gani handak ahanba oina mirep oina thocharakpani adubu Manipurda chatnariba thawang asina mahak makhata na su mirep oikigani haiki Nungmai se kanana kapa mino lepa mibanga saijo khoi photo yauri palai se kana noisa leipak miam na mutang lepa musumi achum mapamani achum mapam yauri nu pi se kaple de surbai na yauru nu hamne ki bai sine ba yauru nu ai se asida marei ba marei cha da ki hali se kuki na ki han manate ba se sam nai de se thonga sida ne mahanda ki matang sida bot hek loi betane ko Ima lepak ataseng na ning makanano toksan na raga machum thakpa lepak ning masaba na kanano ay pese map masihak sing ribaw bane ko ay suwan da loy matang da suwan mong lepani chay mga kaktang lepin na laam bane asawa na mahig na yanati ay amok kasun lepani Nasi pangthokliba 19 suba Lok Sabha Mekhalda masak khangdaba miyoi singna boot capture tawbada yengduna lariba polling officer sing amadi Manipur lenga ke thomi singi mathakta akambe action lakhatlagani hiramasida chinaba miyoi amata lemna tharoi haina Manipur Pradesh Congress Committee MPCC gi working president KS Debabrata Samana High Crave ngasi biti rota leiba Congress Bhavan da pangthokiba pawgi mifam amada wafam ase phongdol aduna Debabrata na hai anawa Manipur ama porakna ba Congress party na kan na hon aduna
Handaki Mikhal asida Manipurgi miyamna masa masana pamjaba Mirepta bot piduna free and fair da Mikhal asi pangthokna bahona duna lakli Mikhal asi su thingnana bahona bada mahima siningthina hairaba angomcha bimol akoizamda Congress party na ticket piduna Manipurgi conflict loisinna bahona bada Achawa thaudang larakani khanduna thagat khiba mioi amani loina Manipurgi miyamna INC gi mirep bimol akoizamda bot pina ba sem saduna leiri haibasi Manipurda lengak pariba BJP party na khangba mali angomcha bimol buki badagi namfuda bot thadana ba hotna bada thooningda ba thodok kaya ama thokle masida natana bot thada ba loiramdai matam khara watlingai matamda tongan tongan ba mafam singda boot capture tongna ba thawrang tawba hore haibasi khangba amadi uba fangle amadi thodok asida Central Paramilitary Force singsu thauksida sida yawrabra haibagi chungnabasu leire haina phongdoki officials and staff social media platform the Tolema, Amazon, Nasi, Matunda, a Congress Party, Punda, record Punda, when a Jagadiva, Hokiba, Bollywood captured what Yaniba, like I do not Bollywood, the Chechen Badachim, Punamata, Charles of Pigima, Matuda, Sakar, Sara Moina, Staff Moina, Moina, the Odo Punama, a party, Levata. Madu ayin di betul ni, amamanta tidur agak parti sini, sama aja sih, kaya apa mayok negeri. Ngasi pangthokliba 19 suba Lok Sabha Mikhal asida Moirang ST gi manung chanba thamna pokpi Upper Primary School 27/7 27/8 polling station anida ayu pung 3 tagi bot thadaba haudina bot thadana ba matungda ayu pung 8 khara helakpa adwaida masak khangdaba khutlai paiba kangbu ani khut thokna badagi nungaitaba thokduna bot thadaba lepki hari khudata District Police Force ki kangbu changsinduna irang adu laksana ba hotnaki loinena pung 3 lom lepluraba matungda pung 12 muk tabada bot thadaba hauduna makhatana santi oina bot thadanaki loina pung 12 minute nifurom tabada miyoi chani yankhani thorom bot thadanaki punstegi ahanba oina bot thadaba tholakhiba voter amana ahanba bot thadaba tholakpada wakhal yamna nungaiki adubu irang thokpa thengnabasi nungaite haiki atei voter singnasu pamdaba thodok thokpa asi nungaite aduga thokliba irang asi luisilaba matungda election asi pangthokpa oiragadi hena nungaigani haiba wafam sing phongdoknarakhi Thada balakpane ko ai aham moina ado wakal de amna nungai jay bako nungai jay ado isa gi hakti manghalare anakti adum thada jarani ai yamna nidi nungai tre aham thada ban me sida smaina irang thoksela busida wakhan de yam nungai tabam di phawre ayuk tagi boss idam thada ba ingna chingna thada ba horame aduga pung mapan tadringa da dagi nomai kamna badum haure aduga pung Taramatoi khare helakpada irang kha nemtha gre adu pung baro tar pasai dagi irang nemtha raga santi oinai koi bot project thadanari ei thoi bai irang sina ko ima ko nuti ge hoji taran nai na lamhang na tumi ko koi mam tumi ba isa mam kun nga ko ne lamhang ne leiba si khalaga si shanti oina degi yum mai thabi dana kunjenari ba lanjenari ba rilute lei ba mayam se mai mai hum sa badal helaga bo se ta honinge ba adu ore su koi di pawal le jode ma hoi di sin na langje badane pawal shakti bai ba kambu na tawakuni na kana na moi opposition da lepani moi apa madum tawre adu bot thada da baya de akoi ga pa mado aman natra ma sai hak to manghan ninda ba de koi tholakone Manipur Lengakna National Highway number 37 Imphal Juri Lambida Jeliba Gari Singi Matik Chawa Security Escort Pibidabadagi Nahal Kamai Khungi Tolen Kuki Khunda Thaububa Amadi Gas Buba Gari Singda Kuki Laloba Singna Nomai Kapsinduna Driver Sing Amadi Gari Sethakiba Adubu Yaningdaba Amadi Matik Chawa Security Escort Piriba Fauba National Highway number 37 Imphal Juri Lambia Sida Chatliba Driver Amadi Handyman Sing Nangasi Ayu Pung Taruk Tagi Total Ban Lauthokhibana maram oiraga lambi asida gari singchana khidre hauji forward juri bam lengang pokpi forward gari LPG 42 IOCL 78 BPCC ATF 13 amadi FCI 100 punna gari chani kuntrani thoi panduna leiri LPG gi gari thauriba thawal dagi Huirong Bobnaraji Singna Ekoigi Pangmi Singda Sumna Hai Juribam to Imphal National Highway number 37 asi Bantauribagi Maramdi April tang tara tarukta Kaimai Kuki Khungi Tolan Village da Thokiba Thodoki Matung inna driver mayamna yaningdaba Fongdokpa oina ban asi tawjabani
ꯃꯁꯤꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯔꯨ ꯑꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯤ ROP ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯕ, ꯂꯝꯕꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯐꯪꯅꯅꯕ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯕ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯪꯅꯕ ꯕꯟ ꯑꯁꯤ ꯇꯧꯖꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠꯆꯩ ꯑꯁꯤ ꯂꯅꯥꯏꯒꯤ ꯅꯠꯇꯦ, ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤꯅꯤ, ꯑꯗꯨꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯇꯧꯕ ꯑꯁꯤ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯗꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯕꯟ ꯑꯁꯤ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯕꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ROP ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ, ꯑꯗꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯛꯏꯕ ꯗ꯭ꯔꯥꯏꯚꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯈꯤꯇꯤꯄꯨꯔꯣꯟ ꯒꯣꯚꯔꯟꯃꯦꯟꯠ ꯁꯔꯀꯥꯔꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕꯗꯨ ꯃꯥꯒꯤ ꯈꯤꯇꯤꯄꯨꯔꯣꯟ ꯐꯪꯒꯗꯕ, ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯐꯪꯅꯕꯗꯃꯛꯇ ꯇꯥꯟꯕꯅꯤ꯫ ꯑꯗꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯟ ꯇꯧꯔꯤ, ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠ ꯆꯩ ꯑꯁꯤ ꯑꯩꯈꯣꯏ ꯂꯅꯥꯏꯒꯤ ꯅꯠꯇꯦ, ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯅ ꯌꯥꯖꯅꯤꯡꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫